Cũng hôi của Ngang masih di yamna top penjang mathian ko tok jara kenjang mathian ji kenoi kan da ko gi mayam na sum chabu di sana re ko yam hazaba recipe mong dai opak na mong tang tok jara ke do machan di sidai loi heka do ni ngon lagi ko kai machan hap ko do na ha do do yeng min ra se kai hek sara ke ko sina napak pi di dum yam gi dum hawi ko napak pi di dum hap pa yai pi di ko gi yang da su yam na kana ba dum ba pot amani BP su control tàu boko bao pi sẽ đâm phải nó đi hậu đây nằm một sai hậu đây cho nên giờ đấy cái mà tôi chỉ số mà này cái đang sạch kia cô giờ hết bây giờ làm từ từ cái hình hết bây giờ ngoài kia vậy bút thầm là gì bộ la gì mung pusan badat masung ka tetra di hati hai tuna kapala la dei huji wali masan he puji rum usara ke me maru oina pangnam gi di ko yai ngang la ko yang la hamne yai ngang la he ko gi usara ke yai ngang la yai ngang la de ko masu ga su da sin na ko masu ko di yai ngang la de yai ngang la ki tiam ja ke yai ngang la se ahum gumba yang la se nau na manam ju khanu si ko si si ma mu ya ref si wa ji ya hum sure ba ni du si na mayang to ni ko mayang to je mai tai mayang to ni ya mun loi ma ni si mayang to si ma pa long ni mayang to ni manam di an lam ba Musik tangga, semua contoh gitu, macam tangga. Sama weh, aman di tangga apa saja, sama weh sih, awalnya yang lebih hero itu, maka aman itu. Chị án chị cái hệ thì nào xin nào sinh mana này có sinh mana chứ mình tăng được hấp dẫn chứ nhưng mà hậu đấy nó vợ mà đi trang được xem mà nó vợ ôi bên này nó có mình ra mình làm zoom nông sản bài ta sinh mana cái mình làm nó tung ali juga sinh maru ở số batu cái mình làm tung ali đôi xin học sinh anh đang sai hình quân đấy cái xe rồi mà chân sinh là tôi sẽ lôi lấy ra có aduga adugi mathakta mahaki paknam gi sem sana bagi damakta seida pok kg makhai ma lere ko kg makhai di hele gram 7 ka kharani ko ado matau kramna kamai tawga semaga pok paknam si kamai tawge habdo emyam da mathang masan sing semaka nu usarage ko masida hena hawan bagi damakta di masan myam ma hapi ai adu tawga tabu akhoi gi di hingon da hojaba khara khangna yam chamna tawjaga dawbanina hojik mana masing du kakpa hojarage ko ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯦꯛꯆꯔꯨꯕ ꯅꯄꯥꯛꯄꯤꯁꯦ ꯅꯄꯥꯛꯄꯤ ꯁꯤꯗ ꯂꯩꯖꯔꯦ ꯅꯄꯥꯛꯄꯤꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯛꯄꯤꯔꯁꯤꯀꯣ ꯊꯥꯡꯁꯤꯗ ꯂꯩꯖꯔꯦꯀꯣ ꯅꯄꯥꯛꯄꯤꯁꯤ ꯐꯕꯗꯤ ꯃꯥꯁꯦ ꯅꯄꯥꯛꯄꯤꯒꯤ ꯀꯥꯟꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯊꯣꯏꯗꯣꯛꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯊꯥꯡꯁꯦ ꯅꯍꯥꯟꯈꯩ ꯁꯤꯖꯤꯟꯅꯔꯨꯗꯕꯒꯤ ꯈꯤꯇꯪꯗꯤ ꯊꯧꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯛ ꯄꯥꯛꯅꯝ ꯇꯧꯔꯁꯦꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯃꯥꯒꯤ ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯑꯃꯈꯛ ꯑꯩ ꯁꯤꯗ ꯊꯝꯖꯒꯦ ꯁꯣꯝꯗ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯣꯏꯕ ꯂꯣꯏꯕ ꯑꯣꯏꯕꯁꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯒꯤ ꯏꯁꯤꯡ ꯇꯤꯜꯍꯧꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤꯀꯣ ꯌꯨꯝꯗꯗꯤ ꯁꯤꯁꯦ ꯍꯧꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯌꯥꯎꯍꯜꯂꯁꯨ ꯌꯥꯏ ꯃꯅꯥ ꯌꯥꯎꯗꯣꯏꯅ ꯈꯤꯇꯪ ꯃꯅꯥ ꯌꯥꯝꯍꯜꯂꯒꯁꯨ ꯍꯦꯛ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯁꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯁꯤꯀꯣ ꯑꯅꯤꯇꯪ ꯊꯣꯛꯑꯒ ꯀꯨꯝꯍꯜꯂꯒꯁꯨ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯌꯥꯝ ꯀꯨꯝꯍꯜꯂꯁꯨ
ꯁꯥ ꯃꯔꯣꯏꯁꯤꯗ ꯂꯩꯖꯔꯦ ꯁꯥ ꯃꯔꯣꯏꯁꯤꯁꯨ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯖꯔꯒꯦꯀꯣ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯁꯦꯝꯕꯤꯔꯛꯎ ꯈꯣꯠꯂꯣ ꯍꯥꯏꯕ ꯑꯩꯅ ꯌꯥꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯩ ꯍꯥꯏꯕꯤꯖꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦꯀꯣ ꯇꯧꯕꯇꯕꯨ ꯁꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯄꯥꯝꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯅ ꯁꯤꯡ ꯃꯅꯥꯅꯤꯀꯣ ꯑꯗꯨꯒ ꯁꯤꯡꯒꯤ ꯃꯔꯨꯁꯦ ꯁꯤꯒꯤ ꯁꯤꯡꯒꯤ ꯃꯔꯨꯁꯤꯒ ꯃꯅꯥꯁꯤ ꯃꯅꯝ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯀꯣ ꯁꯤꯅ ꯃꯅꯥꯒꯤ ꯃꯅꯝꯅꯤ ꯁꯤꯅ ꯆꯥꯕꯗ ꯃꯔꯨꯒꯤ ꯑꯗꯣ ꯃꯍꯥꯎꯁꯨ ꯂꯣꯏ ꯈꯦꯠꯅꯩꯑꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯔꯨꯒ ꯃꯅꯥꯒꯒꯤ ꯈꯥꯎꯁꯦ ꯑꯗꯣ ꯃꯅꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯡꯇꯛ ꯁꯥꯡꯇꯛꯅ ꯀꯛꯄꯤꯒꯦ ꯍꯣꯔꯦꯟ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯁꯦ ꯆꯥꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯤꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯗꯩ ꯁꯥꯏꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯞ ꯄꯥꯔꯞꯅ ꯄꯤꯔꯁꯤ ꯋꯥꯔꯧꯕꯤꯕ ꯁꯤꯡꯁꯤ ꯁꯨꯕꯒ ꯁꯣꯏꯕꯒꯒꯤ ꯃꯍꯥꯎ ꯇꯣꯉꯥꯜꯂꯤ ꯃꯅꯝ ꯇꯣꯉꯥꯜꯂꯤ ꯑꯗꯣ ꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯩꯖꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯉꯥꯡꯕ ꯁꯤꯗꯤ ꯁꯤ ꯀꯠꯇꯤꯡ ꯕꯣꯔꯗꯁꯦ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯑꯗꯨꯝ ꯍꯩꯊꯖꯔꯒꯦꯀꯣ ꯇꯤꯜꯍꯧꯒꯨꯝꯕ ꯍꯥꯞꯆꯤꯟꯕꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯅꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯤꯜꯍꯧꯃꯛꯇꯤ ꯍꯥꯞꯆꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦꯀꯣ ꯍꯣꯔꯦꯟ ꯄꯥꯏꯔꯀꯥꯟꯗ ꯁꯥꯡꯅ ꯆꯥꯕ ꯍꯥꯎꯕꯅꯤ ꯀꯨꯞꯃꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯁꯤ ꯑꯣꯛꯁꯦ ꯁꯤꯃ ꯍꯥꯞꯆꯤꯟꯖꯔꯒ ꯀꯛꯆꯔꯒꯦꯀꯣ ꯑꯗꯨ ꯌꯥꯝ ꯆꯥꯎꯍꯟꯒꯨꯝꯁꯦ ꯄꯤꯁꯁꯦ ꯈꯔ ꯄꯥꯔꯞ ꯑꯗꯨꯝ ꯑꯩ ꯀꯛꯆꯒꯦ ꯌꯥꯝ ꯊꯥꯃꯜꯂꯒꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯁꯤꯒꯤ ꯃꯄꯥꯟꯒꯤ ꯊꯥꯎꯁꯦ ꯀꯛꯄ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯊꯥꯡꯁꯤꯗꯤ ꯃꯊꯪꯗꯒꯤ ꯑꯃ ꯁꯤꯟꯗꯣꯛꯆꯔꯒꯦꯀꯣ ꯐꯗꯤ ꯐꯖꯕ ꯁꯤꯒꯤ ꯊꯥꯡꯁꯦ ꯑꯩꯅ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯍꯥꯞꯆꯤꯟꯖꯔ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯒꯤ ꯁꯔꯨꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯊꯥꯎꯁꯤꯅ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯃꯔꯦꯛ ꯇꯥꯁꯤꯜꯂꯒ ꯌꯥꯝ ꯍꯥꯎꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯊꯥꯡꯁꯦ ꯊꯣꯛꯇꯕ ꯉꯁꯤ ꯀꯛꯄꯗ ꯋꯥꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯤꯀꯣ ꯊꯨꯝꯁꯤꯗꯤ ꯑꯗꯨꯝ ꯆꯥꯟꯅꯒꯗꯧꯕ ꯆꯥꯡ ꯌꯦꯡꯉꯒ ꯆꯥꯏꯕꯤꯔꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯆꯥꯟꯅꯒꯗꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯥꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯨꯒ ꯃꯆꯜꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯗꯕꯤꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯕꯦꯛ ꯄꯦꯄꯔꯁꯦ ꯈꯤꯇꯪꯈꯛ ꯍꯥꯞꯆꯤꯜꯂ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯇꯧꯈꯥꯏꯔꯁꯤꯀꯣ ꯃꯌꯥꯝ ꯇꯣꯠꯄꯗꯤ ꯌꯥꯔꯤꯉꯩ ꯇꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕꯤꯔꯁꯤꯀꯣ ꯁꯤ ꯄꯨꯊꯣꯛꯆꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤ ꯌꯣꯝꯕꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯂꯥ ꯊꯥꯔꯒ ꯂꯥꯗꯨꯒꯤ ꯃꯊꯛꯇ ꯌꯥꯏꯉꯪ ꯇꯧꯔꯒ ꯌꯣꯝꯒꯗꯣꯏꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯂꯥꯁꯤ ꯁꯤꯗ ꯂꯩꯖꯔꯦ ꯍꯣꯔꯦꯟ ꯃꯅꯝꯒꯤꯗꯃꯛꯇ ꯀꯣ ꯌꯥꯏꯉꯪ ꯁꯨꯃꯥꯏꯅ ꯊꯥꯕꯤꯔꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯝꯕꯒꯤꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯡꯗꯣꯛꯄꯤꯔꯒꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯂꯥ ꯑꯃꯈꯛꯇ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯆꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯑꯣꯡ ꯇꯥꯅ ꯁꯤꯟꯗꯣꯛꯄꯤꯔꯒꯀꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯂꯥ ꯑꯃꯃꯨꯛ ꯍꯥꯞꯄꯤꯁꯤꯀꯣ ꯑꯗꯨꯗꯤ ꯌꯣꯝꯃꯁꯤꯀꯣ ꯁꯤꯒꯤ ꯃꯊꯛꯇ ꯂꯥ ꯑꯃꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯒꯔꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯄꯥꯛꯅꯝꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯅꯝꯕꯤꯔ ꯂꯣꯏꯔꯦꯀꯣ ꯁꯥꯔꯛꯄꯒ ꯑꯗꯨ ꯃꯈꯥꯗꯥꯡ ꯁꯠ ꯁꯠ ꯑꯣꯜꯂꯅꯤ
ꯑꯗꯨꯒ ꯃꯩꯗꯤ ꯌꯥꯝ ꯀꯟꯅ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯞꯄ ꯍꯥꯏꯇꯥꯔꯦ ꯑꯅꯦꯝꯕ ꯆꯥꯡꯗ ꯑꯩꯈꯣꯏ ꯃꯩꯁꯦ ꯊꯥꯕꯤꯔꯒ ꯃꯈꯣꯟꯕꯨꯗꯤ ꯄꯦꯇꯦꯛ ꯄꯦꯇꯦꯛ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯍꯣꯔꯦꯟ ꯂꯣꯏ ꯄꯠꯊꯔꯛꯑꯀꯥꯟꯗ ꯍꯥꯡꯇꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ 20 ꯃꯤꯅꯤꯠ ꯐꯥꯔꯦꯕꯀꯣ ꯃꯥꯒꯤ ꯃꯅꯤꯟ ꯃꯌꯥꯝꯗꯨꯅꯅꯦꯕ ꯁꯤ ꯆꯣꯠ 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 ꯂꯥꯎꯔꯛꯏꯁꯦ ꯁꯤ ꯍꯣꯔꯦꯟ ꯀꯥꯔꯞ ꯇꯧꯔꯛꯈꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯣꯠꯄꯁꯦ ꯂꯣꯏꯔꯛꯑꯀꯥꯟꯗ ꯃꯀꯨꯁꯦ ꯀꯥꯔꯛꯑꯀꯥꯟꯗ ꯌꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯍꯥꯡꯇꯣꯛꯑ ꯌꯦꯡꯁꯤꯀꯣ ꯁꯤꯅ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯣ ꯃꯃꯥꯡ ꯑꯣꯟꯊꯣꯔꯛꯀꯅꯤꯀꯣ ꯍꯥꯟꯅ ꯃꯊꯛ ꯊꯪꯉꯝꯕꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯔꯒ ꯍꯤꯠꯄꯤꯔꯒ ꯊꯝꯁꯤꯀꯣ ꯁꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯕꯅꯤꯅ ꯍꯥꯡꯇꯣꯛꯑꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯊꯥꯡꯗꯖꯔꯛꯑꯒꯦꯀꯣ ꯂꯥꯔꯒ ꯂꯣꯏꯅ ꯐꯖꯔꯁꯤ ꯃꯊꯛꯇ ꯉꯁꯥꯏ ꯀꯨꯞꯄꯗꯨꯅꯤꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯆꯔꯛꯄꯗꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯨꯟꯕꯒꯤ ꯆꯥꯡꯁꯤ ꯌꯦꯡꯁꯤꯀꯣ ꯑꯩ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯃꯨꯟꯕꯒꯤ ꯆꯥꯡꯁꯦ ꯑꯩ ꯑꯝꯇꯪ ꯊꯤꯜꯂ ꯌꯦꯡꯒꯦꯕ ꯈꯔ ꯄꯤꯛꯄ ꯑꯝꯇꯪ ꯐꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯃꯍꯥꯎꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯦꯀꯣ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯕꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯧꯊꯣꯛꯆꯈꯤꯕ ꯃꯔꯨꯒ ꯃꯇꯣꯡꯒ ꯇꯥꯏꯅꯕꯗꯨꯅꯤꯀꯣ ꯁꯤꯅ ꯁꯨꯞ ꯑꯃ ꯇꯧꯔꯦ ꯁꯤꯗꯩꯗ ꯂꯩꯖꯔꯦ ꯉꯁꯥꯏꯒꯤ ꯑꯣꯛ ꯄꯥꯛꯅꯝꯗꯨ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯀꯥꯔꯣꯠ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯣꯡ ꯊꯥꯛꯄꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯀꯃꯦꯟ ꯑꯃꯃꯝꯇꯪꯒ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯋꯤꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ